ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯈꯤ ꯃꯌꯥꯝ ꯂꯣꯏꯐꯥꯎ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯄꯥꯛꯇꯛꯅꯅ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯝꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯍꯟꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯂꯧꯃꯤꯁꯤꯡꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯞꯅ ꯂꯦꯞꯇꯅ ꯂꯟꯃꯩ ꯆꯥꯛꯂꯛꯈꯤꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯔꯣꯏꯁꯤꯡꯒꯤ ꯂꯟꯃꯩꯁꯨ ꯉꯁꯤ ꯅꯣꯡ ꯑꯁꯤꯅ ꯃꯨꯊꯠꯄ ꯉꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠꯁꯦꯝ ꯊꯧꯔꯥꯡꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯨꯊꯠꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯃꯩ ꯏꯔꯥꯏ ꯂꯥꯏꯅ ꯃꯍꯧꯁꯥꯒꯤ ꯂꯩꯔꯦꯝꯕꯤꯒꯤ ꯀꯨꯝꯒꯤ ꯅꯣꯡꯅ ꯃꯨꯊꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯟꯗꯛꯇ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯗ ꯆꯥꯅ ꯊꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯐꯝꯅꯆꯤꯡꯕ ꯄꯤꯗꯅꯕ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯕꯣꯔꯗꯔ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯇ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗꯇ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯇꯦꯡꯗꯇ ꯄꯤꯅꯅꯕ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯂꯕ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯔꯗꯔ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯅꯨꯡꯁꯤ ꯈꯪꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠꯀꯤ ꯃꯥꯌꯣꯛꯇꯅꯤ ꯋꯥꯀꯠꯅꯔꯛꯄꯗꯒꯤ ꯅꯧꯅ ꯑꯣꯔꯗꯔ ꯑꯁꯤ ꯑꯃꯨꯛ ꯊꯣꯛꯈꯤꯕꯅꯤ ꯃꯣꯔꯦꯒꯤ ꯇꯥꯡ 28ꯗ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯔꯤꯚꯥꯏꯁ ꯑꯣꯔꯗꯔ ꯑꯁꯤ ꯊꯣꯛꯂꯗꯨꯅ ꯃꯤꯅꯨꯡꯁꯤꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄꯒ ꯂꯣꯏꯅꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯏꯝꯐꯥꯜꯗ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯐꯥꯎꯕ ꯆꯠꯊꯈꯤ ꯍꯥꯏꯅ ꯑꯣꯔꯗꯔ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯖꯣꯔꯥꯝꯗꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯃꯥꯡ ꯊꯥꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯈꯤꯕ ꯃꯇꯨꯡꯗꯒꯤ ꯏꯁꯇꯦꯠ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯃꯁꯤꯡ 1,000 ꯍꯦꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 100ꯃꯨꯛꯇꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯜꯍꯟꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯈꯣꯏ ꯃꯤꯖꯣꯔꯥꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯔꯤꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯃꯆꯥ 1,092 ꯏꯁꯇꯦꯠ ꯑꯁꯤꯗ ꯆꯪꯂꯛꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯉꯝꯈꯩꯒꯤ ꯈꯨꯟꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯂꯣꯀꯦꯜ NGOꯁꯤꯡꯅ ꯃꯈꯣꯏꯗ ꯂꯩꯐꯝ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏ ꯈꯔꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯕꯁꯨ ꯌꯥꯎꯔꯤ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝ ꯌꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅꯤ ꯄꯟꯕ ꯌꯥꯏ ꯁꯦꯟꯇꯔꯒꯤ ꯑꯊꯤꯡꯕ ꯂꯩꯗꯨꯅꯁꯨ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯑꯣꯄꯣꯖꯤꯁꯟ ꯑꯅꯤꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯐꯣꯡꯅ ꯂꯦꯞꯂꯛꯂꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝ ꯇꯦꯟꯇꯛꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ COVID-19 ꯀꯃꯜ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯅꯝꯕꯔ 370 ꯉꯔꯥꯡ ꯇꯥꯡ 30/3/2020 ꯄꯨꯡ 5 ꯐꯥꯎꯒꯤ ꯑꯣꯏꯕ COVID-19 ꯑꯞꯗꯦꯠ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ ꯃꯅꯤꯄꯨꯔꯗ ꯄꯨꯡ 22ꯗ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ 2 ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯗꯒꯤ COVID-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡꯁꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯑꯃ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜꯗꯒꯤ ꯑꯃꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯈ꯭ꯔꯦꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯄꯨꯡ 23 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯍꯟꯈꯤꯗꯦ ꯑꯗꯨꯕꯨ ꯑꯄꯨꯟꯕ ꯑꯣꯏꯅ COVID-19ꯅ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 363ꯅꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨꯒ COVID-19ꯗꯒꯤ ꯅꯥꯕ ꯐꯔꯛꯇꯨꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯁꯤ ꯄꯨꯡ 23ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ 2ꯈꯛꯅꯤ ꯃꯈꯣꯏꯁꯤꯡꯁꯤ CRPFꯇꯒꯤ ꯑꯃꯅꯤ ꯑꯃꯁꯨꯡ ꯁꯤꯔꯤꯗꯒꯤ ꯑꯃꯅꯤꯁꯨ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯑꯄꯨꯟꯕ ꯑꯣꯏꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 18,339 ꯁꯨꯈ꯭ꯔꯦ ꯑꯗꯨꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯅꯥꯕ ꯐꯔꯛꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗ 19,982ꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯥꯍꯟꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤꯅ ꯃꯤꯑꯣꯏ 63 ꯁꯨꯖꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯁꯇꯦꯠꯀꯤ ꯑꯣꯏꯔꯤꯕ ꯔꯤꯀꯣꯚꯔꯤ ꯔꯦꯠꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯐꯒꯠꯂꯛꯇꯨꯅ 98.49% ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯃꯨꯛ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯟꯗ꯭ꯔꯣ ꯑꯦꯔꯤꯌꯥꯗ ꯑꯟꯗ꯭ꯔꯣ ACꯒꯤ ꯃꯤꯌꯥꯝꯅ ꯀꯩꯔꯥꯎ ACꯒꯤ MLA L ꯔꯥꯃꯦꯁꯣꯔ ꯕꯣꯏꯀꯣꯠ ꯇꯧꯔꯦ ꯍꯥꯏꯅ ꯑꯟꯗ꯭ꯔꯣ ꯄꯅꯥ ꯂꯣꯏꯁꯪꯒꯤ ꯑꯍꯜꯂꯨꯞꯀꯤ ꯔꯣꯃꯦꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯉꯁꯤ ꯑꯟꯗ꯭ꯔꯣ ꯄꯅꯥ ꯂꯣꯏꯁꯪꯗ ꯑꯟꯗ꯭ꯔꯣꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯄꯅꯥ ꯂꯣꯏꯁꯪꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯑꯃꯗ
ꯄꯥꯎꯃꯤꯁꯤꯡꯗ ꯑꯟꯗ꯭ꯔꯣ ꯄꯅꯥ ꯂꯣꯏꯁꯤꯡ ꯑꯍꯜꯂꯨꯞꯀꯤ ꯔꯣꯃꯦꯁꯅ ꯃꯈꯥ ꯇꯥꯅ ꯑꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯁꯦꯟꯗ꯭ꯔꯪ ꯁꯦꯟꯕ ꯃꯔꯤꯡ ꯑꯅꯤꯒꯤ ꯈꯨꯜꯒꯤ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯆꯞ ꯆꯥꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯀꯩꯔꯥꯎ ꯑꯦꯁꯤꯒꯤ MLA ꯑꯦꯜ ꯔꯥꯃꯦꯁꯣꯔꯅ ꯑꯟꯗ꯭ꯔꯣꯒꯤ ꯃꯤꯌꯥꯝꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ ꯊꯧꯑꯣꯡ ꯑꯁꯤ ꯑꯟꯗ꯭ꯔꯣꯒꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯨꯕꯒꯤ ꯃꯔꯥꯜꯗ NIAꯅ ꯐꯥꯗꯨꯅ ꯃꯅꯤꯄꯨꯔꯗ ꯄꯨꯔꯛꯂꯤꯕ N ꯁꯃꯔꯖꯤꯠꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠꯇ ꯊꯨꯡꯂꯛꯄꯗ ꯁꯃꯔꯖꯤꯠꯅ ꯌꯩꯐꯔꯦ, ꯀꯪꯂꯩꯄꯥꯛꯅ ꯌꯩꯐꯔꯦ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯂꯥꯎꯕꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ 9 ꯉꯁꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯒꯠꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯂꯛꯄ ꯄꯥꯎꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯤꯒꯠꯈꯤ꯫ ꯊꯤꯒꯠꯄ ꯑꯗꯨꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯉꯁꯤ ꯅꯨꯄꯥ 9 ꯑꯃꯗꯤ ꯅꯨꯄꯤ 9 ꯑꯁꯤ ꯐꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯐꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯗ꯭ꯌꯨꯇꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯊꯪ ꯊꯥꯒꯤ 5 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯁꯨꯡ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯏꯌꯔꯄꯣꯔꯠꯇꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯁꯃꯔꯖꯤꯠꯄꯨ ꯁꯧꯒꯠꯇꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯀꯗꯕꯅꯤ ꯍꯥꯏꯅ JAC for Salai Depositorna ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨ JAC ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯀꯩꯁꯥꯝꯄꯥꯠ ꯂꯥꯏꯔꯦꯝꯕꯤ ꯃꯃꯥꯡꯗ ꯆꯠꯊꯈꯤꯕꯅꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯇꯥꯡꯗ JAC ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯋꯥꯍꯦꯡꯕꯝ ꯖꯣꯏꯀꯨꯃꯥꯔꯅ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗꯒꯤ ꯃꯅꯤꯡ ꯇꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯨꯕꯒꯤ ꯃꯔꯥꯜꯗ NIAꯅ ꯐꯥꯈ꯭ꯔꯕ N ꯁꯃꯔꯖꯤꯠꯄꯨ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯌꯔꯄꯣꯔꯠꯇ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯁꯧꯒꯠꯄ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯃꯔꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯔꯤ ꯃꯇꯥꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯁꯤ JAC ꯑꯁꯤꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯅ ꯐꯒꯠꯇꯨꯅ ꯁꯃꯔꯖꯤꯠꯀ ꯃꯥꯟꯅꯕ ꯆꯩꯔꯥꯛ ꯄꯤꯌꯨ, ꯂꯣꯏꯅꯅ ꯁꯂꯥꯏ ꯍꯣꯜꯗꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤꯗ ꯁꯦꯜ ꯊꯝꯂꯨꯕ ꯗꯤꯄꯣꯖꯤꯇꯔ ꯂꯤꯁꯤꯡ ꯀꯌꯥꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅ ꯗꯤꯄꯣꯖꯤꯇꯔꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤꯁꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯁꯨꯡ ꯃꯌꯥꯝ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯅꯔꯦꯡꯕꯝ ꯕꯤꯁ꯭ꯋꯔꯖꯤꯠ ꯂꯩꯐꯝ ꯇꯦꯔꯥ ꯂꯧꯈ꯭ꯔꯛꯐꯝ ꯂꯩꯀꯥꯏ, ꯅꯧꯔꯦꯝꯕꯝ ꯗꯦꯕꯤꯠ ꯂꯩꯐꯝ ꯅꯧꯔꯦꯝꯐꯝ ꯑꯃꯗꯤ ꯅꯔꯦꯡꯕꯝ ꯅꯣꯡꯂꯦꯟ ꯂꯩꯐꯝ ꯇꯦꯔꯥ ꯂꯧꯈ꯭ꯔꯛꯐꯝ ꯂꯩꯀꯥꯏꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯑꯃꯨꯛ ꯇꯦꯔꯥ ꯂꯧꯈ꯭ꯔꯛꯐꯝ ꯂꯩꯀꯥꯏꯗꯒꯤ ꯅꯔꯦꯡꯕꯝ ꯇꯤꯔꯣꯇꯃꯥ ꯑꯃꯗꯤ ꯅꯔꯦꯡꯕꯝ ꯔꯟꯖꯅꯥ, ꯅꯧꯔꯦꯝꯊꯣꯡ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗꯒꯤ ꯅꯧꯔꯦꯝꯕꯝ ꯃꯦꯙꯥꯄꯇꯤ, NEIDP ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯌꯥꯡꯂꯝꯕꯝ ꯇꯣꯂꯦꯟꯆꯧꯁꯨ ꯄꯨꯂꯤꯁꯅ ꯐꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ COVID-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯂꯦꯝꯅ ꯁꯟꯗꯣꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ World Health Organization (WHOꯅ ꯃꯤꯌꯥꯝꯅ ꯈꯪꯍꯜꯂꯒꯅꯤ꯫ WHOꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ COVID-19 ꯄꯥꯛ ꯁꯟꯅ ꯃꯥꯂꯦꯝꯗ ꯁꯟꯗꯣꯔꯛꯈꯤꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯁꯥ ꯁꯟꯗꯒꯤ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯍꯥꯏꯔꯤ꯫ CNN ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯒꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯥꯏꯅꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯤꯌꯥꯒꯤ ꯈꯥ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯐꯝ ꯑꯃꯗꯒꯤ ꯁꯦꯛꯄꯤꯗꯒꯤ ꯁꯥ ꯁꯟꯗ ꯂꯩꯅꯥ ꯑꯁꯤ ꯂꯧꯅꯔꯛꯑꯒ ꯆꯥꯏꯅꯥꯒꯤ ꯋꯨꯍꯥꯟꯒꯤ ꯀꯩꯊꯦꯜꯁꯤꯡꯗ ꯌꯧꯔꯛꯄꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯍꯥꯏꯅ ꯄꯜꯂꯤ꯫ WHOꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯅ ꯉꯔꯥꯡ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤꯕꯗ COVID-19 ꯚꯥꯏꯔꯁ ꯀꯔꯝꯅ ꯍꯧꯔꯛꯈꯤ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯉꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯔꯛꯇꯅ ꯑꯗꯨꯝ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫